गुजरात की मोरबीदा ब्रिटिश की मतमदा सारंबा थोंग अमा सेमजिन साजनबा लोइबा चयोल अमा मुक्ता ngairingayda teglakpadagi sikhiba masing chamagnifu henkhre nupi angang yauna kayana asok apan nangkhre laibak thiba thodok adu ngarang numidang wairam pung 3 nifurom taba matamda morbi district laiba mosu dam manakta saba hanging bridge aduge mathakta miyoi cha kaya laiba matamda thongge masagi arumba adu puba ngamdabadagi teglakpadagi thokhibane Thodok thokraba matung Army, Coast Guard, Navy, Air Force, Fire Brigade, State Relief Force amasung NDRF yauna authorities singna akan bamiyoi thiba amadi kanbagi thabak ayaubi thakta paikhatle haujiksu siba amadi sokpa masing hengalakpa yai haina panare Thodok aduda laikhidraba miyoi singi hakchang postmortem taunanaba thakre loinana asokpa miyoi singbuna Morbi Civil Hospital da pukhatuna laikanare Amarom the Gujarat ki Chief Minister Bhupendra Patel khudakta thodok thokphomda sangsinduna hauzik sathariba rescue operation adu mikup nahom singna yengshille Prime Minister Narendra Modi na thodok adu da laikhidraba singi maphamda awaba phongdokhibaga loinana Prime Minister National Relief Fund ge laikhidraba miyoi singi imungda compensation oina lupa lakh ani aduga ashokpa miyoi singdana lupa lising yankai piragani haina lauthokre Gujarat laingak nasu thodok adu da laikhidraba miyoi singi imung manungda ex gratia lupa lakh mari aduga asokpa miyoi singda lupa lising yankai pinana balau thokre banba yai British na laibak asi palingai tarama panchuba chahi chagi matamda meter chaniga kuntra sangba hanging bridge adu saramkhibane loinana thong adu chahi 15 gi oina maintenance tawbaga loinana chalainaba Obera company kauba construction company amada shinake Madugi matung Gujarat ke chahi hauba numit October ge haukiba tang kun ga tarukta renovation ge thabak loiduna miyam gidamak hangdokhibane